Lairik Faba Maheiroi sing Amadi Sannaroi sing mana Piduna Pukning Thougatkhre. The Educational Guide Center EGC Thoubal Moijing na sinduna center asina kunnipan laksubo oina Lairik Faba Maheiroi sing Amadi Sannaroi sing taram na okpaga loinana mana Piduna Pukning Thougatpagi thauram ama ngasi Moijing Community Hall da pangthokkhre. Lairik Faba Maheiroi sing Amadi lamdam asigi mingchat purakhraba Sannaroi sing Pukning Thougatpagi thauram aduda social worker Konsam Michael Singha EGC Moijing President Abdul Razak MM, Administrative Committee Moijing Gram Panchayat ki Chairperson Ayub Khan, Manipur Laingak ki Commerce and Industries Department ki Additional Director MDS Daulat Khan MCS Amadi MU ki Assistant Professor Dr. MD Hamidur Rahman, Laisang Them Zilla Parishad ki Hanagi Member Alhas Abdul Latif, Moijing Gram Panchayat ki Hanagi Pradhan MD Abdul Warish, Malem Care Foundation ki Trustee Member Akoy Zam Bipin, Madrasa Darul Yatama Sangay Yumfamgi Saikul Hadid Alhas MV Sahiruddin Amadi EGC gi advisor su oiriba DMU Imphal gi retired professor Dr. MD Khairuddin Sahana mathang sitna athoiba mitunglen Thauram-mapu Amadi akhanaba mitunglen sing oina saruk yaki ngasi gi thauram aduda Moijing khunggangi Islamic Education da hendok thoidoklaba Maheiroi sing CBSE Bosem Amadi Kosem na lauba handak lauthokiba class 10 amadi class 12 ki exam da mark wangna fangduna pass tawrakraba Maheiroi sing UGC na lauba net exam da mai paktuna assistant professor oibe yaraba Maheiroi sing NEET exam da mai paktuna MBBS tamlagadaba Maheiroi sing center asina sinduna pangthokiba village level talent search competition da makok mathang taraklaba Maheiroi sing tongan ba national amadi international gi masana singda medal lawraktuna iramdam asigi thauna faba Sannaroi sing mana Piduna Pukning Thougatkhre Thauram-mapu gi warolda Abdul Razak MM na haikibada mareng mamanaba singa changdamnabada hendok thoidoklaba tungi yumbiral oirakadawriba naharol singbu mana Piduna makhoigi tungi punsida henna masak thokpa ama oiba ngamnaba pukning thougatpani haiki prize asi charakna mi yankhai ga humdoida aikoina prize asi ngasigi pijaki masina aikoida EGC na mathang chatharakpagi thauram amu oina pangthokpa ngamjaribasi miyam punamaki amadi praja section khudingmaki amadi guardian singi satra singi sports ki section lomdagi punamaki cooperation de ke khoina pangthokpa ngamjabani miyam gi nungsibiba EGC na tawrakliba thabak thauram sing asida thajabiba amadi puning thogatbiba gi damakta miyam punamakbu EGC ki maikai dagi hanna thagat phongdokchari